asigi taradagi hougadouriba Manipur State Legislative Assembly session da ASHA Singi Matik Chaba State Chair Happiduna Honorarium Hengathanbiyu haiba demanda ASHA Worker Singi akhannaba meekhal pangthoklaba tung da wakat meepham ama chathakhre Infalgi Ravat Vavanda pangthokpa meepham aduda ASHA Workers Union ki President TH Purnima C Vice President Samina Begum AITUC Manipur ki General Secretary L Sotin Kumar amadi Secretary KH Samungongna mayai tangbal lokhe hiramasiga mari leinana ASHA Workers Union ki President TH Purnima sina thadorpa Geralman hai ASHA Workers Signet Loriba Thogdang Sing ase miyamna amadi lengakna ikhang khangnaraba ngaktani COVID-19 laichet ki matamda laichet asibu thengnanaba miyambu wakhal tahanaba hotnabada malemgi oina sak khangnakrabani Hojiksu tongan ba laina sing angange mama oibi sing haksel gi chatna kanglon amadi miron bi singi mateng kya pangduna lakli asuk chawna thodang longsarabusu lengakna asa singi kusumal hengatpagi wafam khannabidaba asi yaningdaba fongdokpa oina hokiba January kolum doidagi asagi tofam thokpa mathok tokduna sentha lepagi khongjang chathaduna lakli hainasu jero sena makha tari